ꯑꯩꯅ ꯑꯄꯥꯝꯕ ꯄꯤꯗ꯭ꯔꯕꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯐꯥꯁ ꯐꯨꯗꯇ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯁꯤꯟꯅꯁꯦ Hello guys, welcome back to my channel. Now, ngashigi video sidi akhoi ba silare akhoi baga ai kagi carpet si yung gitaw ne bako. Adu natabida ngashi numitse akhoi ba se aina anhana mai opisi anhana fast food da chawu je gitaw ne bako ma amu to tang dre bane ba fast food je. Adu ki video de ne do ya se ado myam khoi sai ji sorong ma pang oi bagi ko yamna noise am oi bane bako. Khoi baga fast food amu tabu changraba changdribam thairo ꯆꯪꯗꯦꯗ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯃꯔꯤ ꯂꯩꯅꯗꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯍꯣꯇꯦꯜꯒꯨꯝꯕ ꯀꯩꯒꯨꯝꯕ ꯍꯣꯇꯦꯜ ꯑꯆꯧ ꯑꯆꯧꯕ ꯆꯪꯉꯤ ꯐꯥꯁ ꯐꯨꯗꯀꯤ ꯃꯔꯤ ꯂꯩꯅꯗꯅ ꯆꯪꯗꯦ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯆꯥꯛꯀꯨꯝꯕ ꯆꯥ ꯕꯣꯔꯥꯒꯨꯝꯕ ꯆꯪꯉꯦ ꯍꯥꯏꯕ ꯑꯗꯨꯒ ꯐꯥꯁ ꯐꯨꯗꯀꯤ ꯆꯪꯗ꯭ꯔꯤ ꯍꯥꯏꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯆꯪꯉꯒ ꯑꯩꯈꯣꯏꯒꯤ ꯔꯤꯑꯦꯛꯁꯟꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯣ ꯃꯌꯥꯝ ꯌꯧꯗꯣꯔꯦ ꯃꯐꯝꯗꯣ ꯑꯩꯈꯣꯏ ꯆꯠꯂꯤ ꯑꯩꯈꯣꯏ ꯕꯥꯁꯦ ꯍꯥꯟꯅ ꯄꯨꯕꯤꯒꯦ ꯇꯧꯕꯅꯦ ꯕ꯭ꯂꯦꯛ ꯑꯩꯅ ꯑꯩꯈꯣꯏ ꯕꯥꯕꯥꯅꯤ ꯐꯤꯔꯣꯟꯒꯁꯦ ꯍꯥꯏꯅꯩꯅꯦ ꯏꯕꯥꯅꯤꯗꯤ ꯑꯩꯈꯣꯏ ꯕꯥꯅ ꯍꯥꯏꯅꯤ ꯑꯩ ꯕ꯭ꯂꯦꯛ ꯁꯦꯠꯂꯗꯤ ꯃꯥꯁꯨ ꯕ꯭ꯂꯦꯛ ꯁꯦꯠꯅꯤ ꯑꯗꯨꯒꯤ ꯍꯔꯥꯎꯔꯤꯁꯦ ꯌꯦꯡꯉꯣ ꯑꯩꯅ ꯑꯆꯥꯄꯣꯠ ꯆꯥ ꯄꯨꯕꯤꯅꯤꯅ ꯑꯍꯥꯟꯕꯗ ꯑꯩꯅ ꯑꯄꯥꯝꯕ ꯄꯤꯗ꯭ꯔꯕꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯄꯤꯅꯤ ꯑꯗꯨꯕꯨ ꯅꯪꯕꯨ ꯈꯟꯕꯕꯨ ꯍꯩꯒꯗ꯭ꯔꯣ ꯈꯟꯕ ꯑꯩꯗꯤ ꯆꯤꯛꯀꯟ ꯍꯥꯟꯅꯗꯤ ꯈꯜꯂꯗꯝꯅꯤ ꯆꯤꯛꯀꯟ ꯑꯁ ꯆꯤꯛꯀꯟ ꯈꯛꯇꯔꯣ ꯈꯪꯉꯤꯁꯦ ꯑꯇꯩ ꯆꯥꯅꯤꯡꯗꯦꯗ ꯑꯗꯣ ꯌꯥꯝ ꯎꯠꯂꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯗ ꯂꯩꯁꯦ ꯂꯥꯏꯃꯇꯣꯟ ꯀꯦꯐꯦꯁꯦꯀꯣ ꯁꯤ ꯑꯗꯨꯝ ꯍꯥꯎꯕꯅꯦꯕ ꯑꯗꯣ ꯀꯥꯈꯠꯂꯣꯕ ꯁꯤꯗ ꯀꯥꯈꯠꯂꯣ ꯀꯪꯖꯕ ꯅꯠꯇꯦ ꯀꯥꯈꯠꯈꯤꯗꯣꯔꯦ ꯐꯖꯅ ꯀꯥꯈꯠꯂꯣ ꯑꯃꯨꯛ ꯇꯨꯔꯛꯀꯅꯤ ꯁꯤꯅꯦ ꯐꯥꯁ ꯐꯨꯗ ꯍꯥꯏꯁꯦ ꯑꯩꯁꯨ ꯂꯩ ꯁꯨꯃꯥꯏꯅ ꯃꯥ ꯑꯄꯥꯝ ꯄꯤꯖꯗ꯭ꯔꯗꯤ ꯈꯪꯅꯤ ꯀꯥꯏ ꯑꯗꯨꯁꯨ ꯀꯔꯤꯝ ꯈꯪꯗꯕꯗ ꯀꯩꯗꯧꯕ ꯍꯧꯔꯤꯁꯤꯕꯨ ꯉꯁꯤ ꯕꯦꯝꯃꯣꯏ ꯕꯥꯔꯗꯦ ꯇꯧꯔꯤꯁꯤ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯁꯤ ꯃꯐꯝꯁꯦ ꯆꯦꯕꯦꯟꯒꯤ ꯕꯥꯔꯗꯦꯁꯨ ꯇꯧꯈꯤꯕꯅꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯕꯥꯅ ꯎꯕꯗ ꯈꯪꯉꯤꯔꯕ ꯁꯝꯁꯤꯗꯤ ꯂꯣꯏ ꯐꯥꯔꯦ ꯑꯩꯗꯤ ꯒꯥꯔꯤ ꯇꯧꯕꯗ ꯃꯐꯝꯁꯦ ꯎꯕꯗ ꯑꯩꯈꯣꯏ ꯕꯥꯅ ꯈꯪꯈ꯭ꯔꯦ ꯆꯦꯕꯦꯟꯒꯤ ꯕꯥꯔꯗꯦ ꯇꯧꯐꯝꯗꯨꯅꯦꯅ ꯈꯜꯍꯜꯂꯁꯦ ꯀꯩ ꯐꯥꯎꯋꯦꯕ ꯐꯥꯎꯕ ꯍꯥꯏꯕꯨ ꯆꯥꯅꯤꯡꯕ ꯐꯥꯎꯋꯦ ꯀꯩ ꯌꯥꯎꯔꯝꯗꯧ ꯃꯥꯜꯂꯦ ꯁꯤꯗ ꯃꯣꯏꯒꯤꯗꯤ ꯑꯌꯥꯝꯕ ꯑꯥꯏꯇꯦꯝꯁꯤꯡꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯊꯨꯝ ꯑꯍꯥꯎ ꯉꯥꯛꯇ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯗꯤ ꯑꯌꯥꯝꯕꯅꯤ ꯄꯥꯝꯃꯤ ꯆꯤꯛꯀꯟꯒꯨꯝꯕ ꯆꯤꯛꯀꯟ ꯄꯥꯝꯃꯤ ꯆꯤꯛꯀꯟ ꯁꯥꯏꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤ ꯆꯤꯛꯀꯟ ꯁꯥꯏꯕ ꯄꯥꯝꯃꯤ ꯑꯇꯩꯗꯤ ꯀꯌꯥ ꯆꯥꯗꯦꯗ ꯆꯥꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯈꯪꯗꯕ ꯑꯗꯣ ꯁꯤꯗꯒꯤ ꯈꯪꯒꯗꯣꯏꯕꯅꯦꯀꯣ ꯁꯤꯒꯤ ꯂꯥꯏꯔꯤꯛ ꯃꯥꯟꯕꯁꯦ ꯐꯥꯏꯜ ꯃꯥꯟꯕꯁꯦ ꯁꯤꯗꯒꯤ ꯈꯪꯗꯣꯏꯕ ꯉꯁꯤꯗꯤ ꯕ꯭ꯂꯦꯛ ꯇꯥꯔꯦ ꯕ꯭ꯂꯦꯛꯁꯨ ꯕ꯭ꯂꯦꯛ ꯁꯤ ꯌꯥꯎꯕꯅꯦ ꯑꯩꯒꯤꯗꯤ ꯄ꯭ꯔꯣꯇꯤꯟꯒꯤ ꯁꯔꯨꯛ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡ ꯌꯥꯎꯕꯤ ꯄꯣꯠꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯆꯤꯛꯀꯟ ꯌꯥꯎꯗꯦꯕ चिकन यावा थियो चिकन होंगरबा अदुदे चिकन लेयोये तो अदुदे तब अनिसुबदे यम फजना मुनेबो चिकन आइटम मेरे चिकन आइटम ले रहा है चिकन आइटम मेरे है चिकन बोतलो चिकन बटर मसाला चिकन बटर मसाला है चिकन चोरे चिकन चोरे यार दाल बगी चानिंग दबगी पास्ता चिकन तुमने सीसीवा ओ सी वाला ते मतलब तो सी जानिंग बसी ले
chicken nꯠꯇ꯭ꯔꯒ ꯃꯪꯁꯦ ꯑꯗꯨ chicken chili ꯆꯥꯏ ꯆꯤꯂꯤ ꯃꯥ ꯇꯧꯗꯣꯏꯕ chili ꯅꯠꯇꯤꯌꯦ chickenꯗꯣ ꯌꯦꯟꯗꯣ chili ꯇꯧꯔꯒ ꯐꯖꯅ ꯉꯧꯔ ꯈꯣꯠꯂꯒ ꯐꯖꯅ ꯄꯨꯊꯣꯛꯇꯣꯏꯕ ꯌꯦꯟ ꯃꯇꯨꯡ ꯉꯥꯛꯇ ꯑꯗꯨꯅ ꯕꯕꯥꯁꯦ chicken chili ꯄꯤꯖꯔꯒꯦ ꯃꯥꯗꯤ ꯌꯦꯟꯇꯪ ꯄꯥꯝꯃꯦ ꯍꯥꯏꯕꯀꯣ ꯑꯗꯣ chicken chili ꯄꯤꯖꯔꯅꯤ ꯊꯛꯄꯗꯤ ꯀꯩꯅꯣ ꯅꯣꯡꯃꯗꯤ ꯌꯥꯔꯣꯏ ꯊꯛꯄꯗꯤ ꯀꯩ ꯊꯛꯇꯣꯏꯕ ꯅꯪ ꯆꯥ ꯊꯛꯑꯒ ꯆꯤꯅꯤ ꯌꯥꯎꯗꯕꯤꯗ ꯆꯥ ꯆꯤꯅꯤ ꯌꯥꯎꯗꯕꯤꯗ ꯌꯥꯏ ꯑꯗꯨꯗꯤ ꯆꯥ ꯆꯤꯅꯤ ꯌꯥꯎꯗꯕꯤ ꯑꯃꯒ chicken chili ꯑꯃ ꯂꯩꯔꯦ ꯑꯗꯣ ꯑꯩꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯕꯥ ꯆꯥꯔꯒ ꯑꯩ ꯌꯦꯡ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦꯕ ꯈꯟꯒꯦ ꯀꯔꯤꯅꯣ ꯈꯟꯗꯣꯏꯅꯣ ꯃꯣꯏꯁꯦ ꯀꯩꯅꯣ ꯌꯥꯝ ꯍꯥꯎꯕꯅꯦ chicken ꯆꯧ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯩꯅ chicken ꯆꯧ ꯑꯣꯏꯅ ꯆꯥꯔꯒꯦ chicken ꯆꯧ ꯌꯥꯝ ꯍꯥꯎꯕꯅꯦꯕꯀꯣ ꯁꯤꯁꯦ ꯇꯧꯔꯒ ꯆꯥꯔꯒꯦ ꯁꯨꯗꯥꯏꯒꯅ black suit ꯈꯪꯍꯧꯗꯤ ꯃꯥꯗꯤ ꯕ꯭ꯂꯦꯛ ꯁꯦꯠꯂꯛꯇꯦ ꯕꯕꯥꯗꯤ ꯑꯩꯕꯨꯗꯤ ꯁꯦꯠꯂꯛꯑꯦ ꯈꯟꯕ ꯂꯣꯏꯔꯦ ꯕꯕꯥꯅ chicken ꯊꯤꯕꯗ ꯌꯥꯝ ꯋꯥꯔꯦ ꯌꯥꯝꯕꯒꯤ ꯄꯣꯛ ꯆꯤꯂꯤ ꯗ꯭ꯔꯥꯏ ꯀꯥꯏꯁꯦ ꯌꯥꯎꯔꯤꯅꯤ ꯅꯠꯇ꯭ꯔꯥ ꯄꯣꯛꯀꯤꯅ ꯑꯣꯛꯀꯤ ꯑꯣꯏꯗꯣꯏꯕ ꯁꯤꯒꯤ ꯂꯣꯂꯤꯄꯣꯞ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ ꯃꯇꯨꯝ ꯇꯧꯔꯒ ꯀꯪ ꯂꯥꯎꯕꯅ ꯑꯃꯨꯛ ꯍꯩꯅꯔꯣꯏ ꯍꯩꯅꯔꯣꯏ ꯍꯥꯏꯕꯗꯤꯅꯦ ꯆꯥꯕꯗ ꯈꯔ ꯀꯩꯗꯧꯕꯗꯣ ꯑꯗꯣ ꯆꯤꯅꯤꯅ ꯑꯃꯨꯛ ꯉꯧꯔ ꯈꯣꯠꯂꯒ ꯈꯤꯇꯪ ꯃꯐꯣꯟꯒ ꯀꯩ ꯑꯣꯏꯅ ꯑꯗꯨꯅ ꯍꯥꯎꯔꯅꯤꯕ ꯈꯪꯗꯕꯩ ꯐꯣꯟ ꯌꯦꯡꯉꯤꯁꯤꯗꯤ ꯐꯥꯁ ꯐꯨꯗꯇ ꯂꯥꯛꯑꯒ ꯕꯥ ꯁꯤ ꯆꯥꯔꯒ ꯄꯩꯁꯥ ꯀꯅꯥꯅ ꯄꯤꯗꯣꯏꯅꯣ ꯄꯩꯁꯥꯗꯤ ꯍꯣꯁꯅ ꯄꯤꯗꯕꯅꯦ ꯄꯩꯁꯥꯗꯤ ꯅꯨꯃꯤꯠꯁꯤꯒꯤ ꯍꯣꯁꯇꯨ ꯀꯅꯥꯅꯣ ꯍꯣꯁꯅ ꯄꯤꯗꯕ ꯑꯩꯅ ꯍꯣꯁ ꯑꯣꯏꯔ ꯑꯩꯅ ꯄꯤꯅꯤ ꯅꯪꯒꯤ ꯍꯣꯁ ꯑꯣꯏꯔ ꯅꯪ ꯄꯤꯗꯕ पैसा कना बिदिरा बार फोन मुथाथिबो ꯅꯨꯡꯉꯥꯏꯕ ꯁꯤ ꯐꯝꯕꯁꯤꯕ ꯍꯥꯏꯕ ꯃꯌꯥꯝ ꯈꯣꯏꯗꯣ chicken chilliꯗꯣ ꯉꯥꯏꯕ ꯑꯣꯏꯅꯀꯣ ꯁꯤ ꯏꯅꯛ ꯅꯛꯄꯗ ꯀꯥꯔꯄꯦꯠ ꯌꯣꯟꯕꯝ ꯂꯩꯌꯦꯕꯀꯣ ꯉꯥꯏꯕ ꯑꯣꯏꯅ ꯍꯥꯏꯐꯦꯠꯇꯪ ꯀꯥꯔꯄꯦꯠ ꯌꯦꯡꯉꯨꯁꯦ ꯁ꯭ꯋꯥꯏꯗ ꯂꯩꯕꯅꯦꯕ ꯑꯩ ꯃꯆꯨ ꯀꯩꯀꯥ ꯐꯖꯕꯗꯣ ꯑꯗꯣ ꯎꯠꯂꯛꯀꯦ ꯃꯌꯥꯝꯁꯨ ꯁꯨꯝ ꯚꯤꯗꯤꯑꯣ ꯌꯦꯡꯉꯀꯥꯟꯗ ꯁꯨꯝ ꯃꯌꯥꯝꯒꯤꯁꯨ ꯐꯖꯩ ꯑꯣꯄꯤꯅꯤꯌꯟ ꯑꯗꯨꯝ ꯈꯔ ꯍꯥꯏꯔꯛꯑꯣꯕꯀꯣ ꯑꯗꯣ ꯆꯥꯟꯅꯕ꯭ꯔꯥ ꯌꯦꯡꯁꯦꯕ ꯑꯩꯅ ꯈꯟꯕꯗꯨꯒ ꯂꯧꯔꯀꯥꯟꯗ ꯑꯗꯣ ꯌꯦꯡꯁꯦ ꯁꯤ ꯃꯆꯨꯁꯤꯡꯁꯤꯅ ꯀꯔꯝꯕꯅ ꯄꯥꯝꯃꯤ ꯒ꯭ꯔꯤꯟꯁꯤ ꯄꯥꯝꯕ꯭ꯔꯥ ꯁꯤꯁꯨ ꯂꯣꯏ ꯌꯥꯎꯏꯀꯣ ꯌꯥꯝꯗ꯭ꯔꯦ ꯑꯁ ꯐꯨꯠ 10ꯒ 11ꯅꯦꯕ ꯁꯥꯡꯕꯗꯣ 11 ꯑꯣꯏꯗꯣꯏꯕ ꯄꯥꯛꯄ 10 ꯑꯣꯏꯗꯣꯏꯕ ꯁꯤꯇ ꯉꯥꯏꯔꯝꯃꯦ ꯇꯔꯨꯛꯇꯣ ꯑꯅꯤ ꯁ꯭ꯋꯥꯏ ꯊꯥꯗꯣꯏꯗ꯭ꯔꯥ ꯑꯗꯨꯒ ꯁꯤꯁꯦ ꯑꯣꯏꯅ ꯈꯜꯂꯦ ꯑꯇꯩ ꯂꯩꯇ꯭ꯔꯦꯕ ꯐꯖꯕ ꯑꯣꯏꯅ ꯃꯌꯥꯝ ꯁꯤꯒꯤ ꯕ꯭ꯂꯨꯁꯦ ꯑꯣꯏꯅ ꯈꯜꯂꯦꯕꯀꯣ ꯁꯤꯅ ꯑꯗꯨꯝ ꯋꯥꯏꯠꯀ ꯈꯔ ꯆꯦꯜꯂꯒ ꯑꯗꯨꯝ ꯐꯖꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯗ ꯁꯤ ꯑꯣꯏꯅ ꯂꯧꯔꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯊꯥꯕ ꯈꯣꯠꯄꯗꯣ ꯑꯩꯒꯤ ꯔꯨꯝ ꯇꯨꯔꯗꯣ ꯑꯩꯅ ꯐꯖꯅ ꯎꯠꯂꯛꯑꯒꯦ ꯌꯥꯝ ꯊꯨꯅ ꯔꯨꯝ ꯇꯨꯔ ꯚꯤꯗꯤꯑꯣꯁ ꯅꯝꯃꯛꯑꯅꯤ ꯃꯌꯥꯝ ꯍꯣꯏ ꯂꯣꯏꯔꯦ ꯂꯧꯔꯨꯔꯦ ꯀꯥꯔꯄꯦꯠꯇꯣ ꯈꯜꯂꯝꯃꯦ ꯊꯅꯝꯃꯦ ꯍꯣꯏ ꯍꯜꯂꯛꯄꯗ ꯂꯧꯔꯒꯦꯅ ꯍꯥꯏꯔꯝꯃꯦ ꯑꯗꯣ ꯕ꯭ꯂꯨꯗꯨꯅ ꯈꯔ ꯌꯨꯅꯤꯛ ꯑꯣꯏꯔꯒ ꯑꯉꯧꯕꯒ ꯈꯔ ꯆꯦꯜꯂꯒ ꯐꯖꯩꯑꯕ ꯑꯃ ꯒ꯭ꯔꯤꯟꯗꯨꯗꯤ ꯄꯥꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯩꯗꯤ ꯑꯃ ꯕ꯭ꯔꯥꯎꯟꯗꯨꯁꯨ ꯐꯖꯕ ꯑꯣꯏꯗꯦꯕ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯌꯦꯡꯉꯀꯣ ꯐꯖꯕ ꯑꯣꯏꯗꯦꯅ ꯕ꯭ꯂꯨꯗꯨꯅꯈꯔ ꯇꯣꯞ ꯇꯣꯞꯅ ꯑꯗꯨ ꯑꯣꯏꯅ ꯂꯧꯔꯛꯑꯦ ꯑꯩꯈꯣꯏ ꯕꯥꯅꯁꯨ ꯑꯗꯨ ꯑꯣꯏꯅ ꯐꯖꯩꯌꯦꯅ ꯍꯥꯏꯔꯦ ꯑꯗꯣ ꯂꯣꯏꯁꯤꯜꯂꯝꯃꯦ ꯑꯗꯣ ꯑꯃꯨꯛ ꯆꯥꯕꯒꯤ ꯄꯨꯊꯣꯔꯛꯑꯅꯤ ꯑꯗꯨ ꯆꯥꯔꯒ ꯍꯣꯔꯦꯟ ꯆꯤꯛꯀꯟꯁꯤꯗꯤ ꯑꯃꯨꯛꯇꯕꯨ ꯆꯥꯔꯕ ꯍꯥꯟꯅ ꯆꯥꯔꯝꯗꯧ ꯃꯥꯜꯂꯦ ꯄꯨꯊꯣꯔꯒ ꯌꯦꯡ ꯈꯪꯒꯅꯤ ꯄꯨꯊꯣꯔ ꯌꯦꯡ ꯈꯪꯒꯗ꯭ꯔꯥ ꯆꯥꯈꯤꯕ꯭ꯔꯥ ꯅꯣꯏꯅ ꯄꯨꯔꯒ ꯆꯥꯈꯤꯕ꯭ꯔꯥ ꯈꯪ ꯀꯥꯎꯔꯦ ꯄꯨꯔꯛꯇ꯭ꯔꯤ ꯑꯩꯈꯣꯏꯅ ꯄꯨꯔꯛꯇ꯭ꯔꯤ ꯑꯃꯨꯛꯇꯕꯨ ꯑꯗꯨꯅ ꯆꯥꯔꯝꯗꯧꯗꯤ ꯃꯥꯟꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯕꯥꯗ ꯃꯍꯥꯎ ꯇꯪꯍꯜꯂꯛꯑꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯍꯟꯁꯤ ꯇꯥꯗꯣꯔꯦ ꯑꯩꯅ ꯐꯖꯅ ꯐꯪꯗꯕꯩ ꯇꯥꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤꯁꯨ ꯄꯣꯔꯛꯑꯦ ꯏꯅꯥꯎꯄꯥꯁꯨ ꯄꯣꯔꯛꯈ꯭ꯔꯦ ꯁꯤꯗ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯃꯥꯕꯨꯗꯤ ꯄꯣꯔꯛꯇ꯭ꯔꯤꯕ
ꯑꯩꯈꯣꯏ ꯃꯥꯕꯨꯗꯤ ꯄꯨꯔꯛꯇ꯭ꯔꯤꯕꯁꯤꯗ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯆꯥꯕ ꯌꯥꯕꯁꯨ ꯌꯥꯎꯗ꯭ꯔꯦꯕ ꯑꯗꯨꯒꯤꯅꯦ ꯑꯗꯣ ꯍꯥꯟꯅꯕꯨꯗꯤ ꯊꯥꯏꯅ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯥꯅ ꯆꯥꯕ ꯌꯥꯕ ꯀꯥꯟꯗꯕꯨꯗꯤ ꯐꯥꯁ ꯐꯨꯗ ꯑꯗꯨꯝ ꯆꯪꯉꯒ ꯑꯗꯨꯝ ꯆꯥꯕꯅꯦ ꯑꯩꯈꯣꯏ ꯃꯥꯁꯨ ꯃꯔꯛ ꯃꯔꯛꯇꯀꯣ ꯑꯩꯈꯣꯏ ꯄꯨꯜꯂꯒ ꯆꯪꯃꯤꯟꯅꯔ ꯆꯥꯏꯌꯦꯕ ꯑꯩꯈꯣꯏ ꯕꯥꯅ ꯊꯕꯛ ꯆꯠꯊꯣꯛꯄ ꯀꯥꯟꯗ ꯌꯨꯝꯗ ꯂꯩꯇꯕ ꯃꯇꯝꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯕꯥꯒꯤꯅ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯦ ꯑꯗꯨꯅ ꯐꯥꯁ ꯐꯨꯗꯇ ꯑꯩꯈꯣꯏ ꯕꯥꯒꯤ ꯐꯥꯔꯁ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯦꯡꯃꯤꯟꯅꯔꯁꯦ ꯉꯥꯏꯕ ꯑꯣꯏꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯕꯅꯦ ꯑꯗꯨꯅꯤꯗ ꯑꯗꯣ ꯑꯩꯒꯤ ꯀꯦꯃꯦꯔꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯃꯌꯥꯝ ꯃꯌꯦꯛꯁꯦ ꯁꯦꯡꯗꯦ ꯍꯥꯏꯕ ꯈꯪꯉꯦꯕꯀꯣ ꯑꯗꯣ ꯑꯩ ꯁꯦꯡꯅꯕꯗꯤ ꯇꯧꯔꯛꯀꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯈꯤꯇꯪ ꯃꯇꯥꯡ ꯆꯥꯗꯕꯩꯅꯦꯕꯀꯣ ꯑꯗꯨꯒ ꯈꯪꯗꯦꯗ ꯌꯥꯝ ꯃꯇꯝꯗ ꯌꯧꯔꯀꯥꯟꯗ ꯃꯌꯥꯝꯗꯣ ꯋꯥ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯔꯛꯀꯦ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯗꯕ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯀꯥꯟꯗ ꯑꯣꯏꯅ ꯁꯤꯌꯔ ꯇꯧꯔꯛꯀꯦ ꯑꯗꯣ ꯑꯩꯅ ꯉꯥꯡꯉꯤꯁꯤꯡꯁꯦ ꯇꯥꯕ ꯇꯥꯗꯕ ꯈꯪꯗꯦ ꯐꯦꯟ ꯃꯈꯣꯟꯁꯤꯅ ꯑꯗꯣ ꯐꯦꯟ ꯊꯥꯕꯁꯤꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯌꯦꯕ ꯑꯏꯪꯕ ꯂꯥꯛꯄꯗꯣ ꯑꯗꯨꯒꯤ ꯄꯨꯊꯣꯛꯄ ꯅꯨꯡꯉꯥꯏꯔꯒꯦ ꯃꯌꯥꯝ ꯄꯨꯊꯣꯔꯛꯑꯦ ꯕꯕꯥꯒꯤ ꯑꯩꯅ ꯈꯟꯕ ꯆꯤꯛꯀꯟ ꯆꯤꯜꯂꯤ ꯀꯣ ꯕꯕꯥꯗ ꯃꯍꯥꯎ ꯇꯪꯍꯜꯂꯛꯑꯒꯦ ꯑꯩꯒꯤꯅ ꯆꯧ ꯂꯩꯔꯦ ꯈꯔ ꯆꯥꯎ ꯀꯩꯅꯣ ꯆꯧ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯅꯤ ꯑꯗꯣ ꯆꯥꯍꯜꯂꯛꯑꯗꯤ ꯆꯥꯔꯣꯗꯣ ꯍꯥꯎꯋꯦ ꯑꯗꯨꯅ ꯀꯩꯗꯧꯕ ꯐꯣꯛ ꯍꯥꯞꯄꯛꯇꯕ ꯑꯁꯦ ꯑꯃꯅ ꯐꯣꯛꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯆꯤꯛꯑꯣꯅꯦ ꯕꯕꯥꯒꯤ ꯐꯥꯔꯁ ꯇ꯭ꯔꯥꯏ ꯐꯥꯁ ꯐꯨꯗꯇ ꯄꯣꯛꯀꯅꯤ ꯑꯃꯨꯛ ꯄꯣꯛꯀꯅꯤꯅꯦ ꯄꯣꯛꯀꯃꯣ ꯄꯨꯊꯣꯔꯛꯄꯗ ꯉꯥꯏꯔꯤ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯕ ꯆꯠꯂꯁꯦꯈꯤꯇꯪ ꯉꯥꯏꯕ ꯐꯤꯔꯣꯜꯗ ꯁꯨꯒꯗꯧꯕ ꯆꯤꯅꯤ ꯌꯥꯎꯗꯕ ꯆꯥꯏ ꯀꯩꯒꯤ ꯐꯪꯒꯗ꯭ꯔꯥ ꯑꯩꯒꯤꯅ ꯆꯤꯅꯤ ꯈꯔ ꯌꯥꯎꯈꯤ hào á làm khô mua cái thứ tôm không rồi vẫn ngồi á nem hào á rồi Bishnupurda laiba nꯠꯇ꯭ꯔꯒ ꯁꯨꯝ ꯂꯥꯛꯄ ꯈꯣꯠꯄꯗ ꯑꯗꯨꯝ ꯕꯤꯁꯅꯨꯄꯨꯔꯗ ꯑꯗꯨꯝ ꯄꯥꯁꯄꯣꯔꯠꯀ ꯈꯪꯗꯕ ꯂꯩꯇꯥꯔꯗꯤ ꯕꯤꯁꯅꯨꯄꯨꯔꯁꯤꯗ ꯍꯣꯁꯄꯤꯇꯥꯜ ꯂꯩꯕꯀꯣ ꯍꯦꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯄꯣꯖꯤꯠꯇ ꯂꯥꯏꯃꯇꯣꯟ ꯀꯦꯐꯦ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯗꯅꯦ ꯆꯥꯏꯁꯦ ꯃꯃꯥꯡꯗꯁꯨ ꯍꯪꯉꯛꯄ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯒꯤ ꯑꯗ ꯍꯥꯏꯍꯧꯔꯒꯦ ꯑꯩꯈꯣꯏ ꯕꯤꯁꯅꯨꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯂꯩꯕꯅꯦ ꯍꯥꯎꯋꯦ hào các bạn hào nếu có gọi là hào không chứ trong cái dầu gì của mình vậy
ꯆꯥꯗꯦꯕ ꯑꯍꯥꯟꯕꯗ ꯌꯦꯟ ꯉꯧꯕ ꯆꯥꯔꯦꯕꯀꯣ ꯌꯦꯟ ꯃꯑꯣꯡ ꯃꯌꯥꯝ ꯆꯥꯏꯕ ꯁꯤꯅ ꯈꯔ ꯇꯣꯡꯉꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯇꯣꯡꯉꯥꯜꯂꯦ ꯑꯩꯈꯣꯏ ꯕꯥꯁꯦ ꯐꯣꯛꯀ ꯆꯥꯖꯔꯤ ꯈꯨꯠꯅ ꯆꯥꯕꯅꯦꯕ ꯑꯩꯈꯣꯏ ꯕꯥꯁꯦ ꯑꯗꯨꯝ ꯑꯅꯝꯕ ꯃꯇꯝꯗ ꯉꯁꯤꯗꯤ ꯐꯣꯛ ꯇꯧꯔꯒ ꯆꯈꯥꯏꯔꯦ ꯌꯥꯗꯕ ꯃꯣꯏ ꯁ꯭ꯇꯥꯏꯜꯁꯤ ꯌꯥꯗꯕ ꯁ꯭ꯇꯥꯏꯜꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯕꯥꯁꯦ ꯑꯦꯗꯥꯞ ꯇꯧꯖꯔꯤꯅꯦꯕꯀꯣ ꯂꯩꯕꯅꯤ ꯑꯩꯈꯣꯏ ꯕꯥꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯕ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯕꯣꯅꯦꯝꯒꯤ ꯄꯨꯕꯤꯔꯦ ꯈꯔ ꯃꯌꯥꯝ ꯁꯤꯗ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯤꯒꯤ ꯀꯦꯐꯦꯁꯦ ꯁꯨꯃꯥꯏꯅ ꯂꯩꯕꯅꯦ ꯁꯨꯃꯥꯏꯅ ꯂꯩꯕꯅꯦ ꯃꯊꯛꯇ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯆꯥꯔꯦ ꯂꯣꯏꯔꯦ ꯍꯥꯎꯔꯦ ꯑꯩꯈꯣꯏ ꯕꯥꯅ ꯃꯣꯏꯒꯤ ꯀꯩꯅꯣ ꯃꯄꯨꯗꯁꯨ ꯌꯥꯝ ꯊꯥꯒꯠꯂꯝꯃꯦ ꯌꯥꯝ ꯍꯥꯎꯋꯦ ꯊꯨꯝ ꯃꯣꯔꯣꯛ ꯆꯞ ꯆꯥꯔꯦ ꯑꯗꯨꯗꯩꯗꯤ ꯆꯥꯁꯨ ꯆꯤꯅꯤ ꯌꯥꯎꯗꯦ ꯌꯥꯝ ꯍꯥꯎꯔꯦ ꯀꯥꯏꯅ ꯊꯥꯒꯠꯄꯤꯔꯝꯃꯦ ꯑꯩꯈꯣꯏ ꯕꯥꯅꯁꯨ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯑꯣꯏꯈꯔꯦ ꯑꯩꯅ ꯄꯨꯕꯁꯤꯗ ꯑꯗꯣ ꯋꯥꯈꯜ ꯈꯔ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯔ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯅꯣꯡ ꯐꯥꯗꯣꯛ ꯄꯨꯊꯣꯛꯄ ꯍꯥ ꯐ꯭ꯔꯦꯁ ꯑꯣꯏꯈ꯭ꯔꯦ ꯌꯦꯟꯅ ꯃꯔꯣꯟ ꯑꯃ ꯍꯥꯎꯔꯤꯕ ꯆꯥꯅ ꯃꯔꯣꯟ ꯑꯃ ꯍꯥꯎꯔꯤꯕ ꯌꯥꯝ ꯊꯤꯅ ꯊꯥꯒꯠꯄꯤꯔꯝꯃꯦ ꯐꯖꯅ ꯇꯧꯏ ꯐꯖꯅ ꯇꯧꯏ ꯐꯖꯅ ꯇꯧꯗ꯭ꯔꯣ ꯍꯣꯇꯦꯜ ꯁꯨꯃꯥꯏꯅ ꯐꯝꯒꯗꯕꯅꯤ ꯐꯝꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯣ ꯌꯥꯝ ꯐꯖꯅ ꯀꯁꯇꯃꯔꯁꯤ ꯃꯁꯥ ꯑꯗꯨꯝ ꯂꯥꯛꯆꯔꯗꯕꯅꯦ ꯑꯗꯨꯅ ꯑꯩꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯂꯥꯞꯄꯁꯨ ꯂꯥꯞꯄꯦ ꯈꯤꯇꯪꯗꯤ ꯂꯥꯞꯄꯦꯕꯀꯣ ꯑꯗꯨ ꯌꯥꯝ ꯍꯥꯎꯕꯒꯤꯅꯦꯕ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯕꯤꯁꯦꯝꯄꯨꯔꯒꯤ ꯁꯤꯅꯦꯃꯥ ꯍꯣꯜ ꯀꯨꯏꯔꯦ ꯇꯧꯗꯕ ꯍꯥꯡꯗꯕ ꯀꯨꯏꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯈꯣꯡꯅꯅꯦ ꯑꯩꯈꯣꯏ ꯕꯥꯅ ꯌꯨꯝꯗ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏ ꯕꯥꯅ ꯒꯥꯔꯤ ꯂꯩꯕꯤꯌꯨ ꯌꯥꯗꯦ ꯃꯥ ꯌꯨꯝꯗ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏ ꯀꯣꯏꯆꯠ ꯆꯠꯊꯣꯛꯈꯤꯅꯤꯅꯀꯣ ꯃꯥ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯒꯥꯔꯤꯗ ꯗꯨꯡ ꯗꯨꯡ ꯇꯧꯔꯒ ꯆꯠꯂꯒ ꯁꯦꯟꯅ ꯉꯝꯃꯣꯏꯅ ꯑꯩꯈꯣꯏꯗꯤ ꯒꯥꯔꯤꯁꯨ ꯂꯩꯕꯤꯗꯦ ꯑꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯂꯤ ꯑꯗꯨꯒ ꯑꯣꯛꯇꯣꯗ ꯈꯔꯒ ꯆꯠꯂꯦ ꯑꯗꯨꯝ ꯃꯉꯥꯏꯔꯦ ꯁꯤꯅ ꯑꯩꯈꯣꯏ ꯕꯤꯁꯦꯝꯄꯨꯔꯒꯤ ꯕꯖꯥꯔ ꯃꯌꯥꯏ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯃꯌꯥꯏ ꯗꯥꯏꯔꯦꯛ ꯍꯩ ꯔꯥ ꯌꯣꯟꯕꯤ ꯈꯣꯠꯄꯤ ꯐꯤꯔꯣꯟ ꯌꯣꯟꯕꯤ ꯑꯗꯨꯗ ꯈꯣꯠꯄ ꯁꯤꯅ ꯁꯣꯝꯒꯤ ꯃꯌꯥꯝ ꯁꯣꯝꯒꯤ ꯁꯥꯏꯠꯀꯤ ꯕꯖꯥꯔꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯪꯅꯕꯅꯤꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯕꯖꯥꯔ ꯁ꯭ꯋꯥꯏ ꯃꯇꯦꯛꯁꯦ ꯁꯤꯁꯦ ꯍꯥꯎ ꯀꯩꯊꯦꯜ ꯍꯥꯏꯅ ꯈꯪꯅꯩꯌꯦꯕꯀꯣ ꯃꯣꯏꯅ ꯑꯩꯅ ꯑꯗꯨꯝ ꯄꯤꯛꯏꯉꯩꯗꯩ ꯈꯪꯉꯛꯄ ꯁꯨꯃꯥꯏꯅ ꯊꯣꯜꯂꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯩꯗꯣꯏꯁꯤꯅ ꯁꯤꯗꯅ ꯁꯣꯏꯖꯤꯟ ꯑꯩꯈꯣꯏ ꯕꯤꯁꯦꯝꯄꯨꯔꯒꯤ ꯐꯥꯎꯕ ꯁꯣꯏꯖꯤꯟ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯉꯥꯁꯨ ꯂꯩꯔꯦ ꯉꯥ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯍꯣꯔꯦꯟ ꯚꯣꯂꯨꯝ ꯀꯩꯅꯣ ꯇꯧꯔꯁꯤ ꯁꯣꯝꯗꯅ ꯇꯕꯨꯜ ꯂꯝꯕꯤ ꯃꯌꯥꯝ ꯏꯟꯁꯥꯡ ꯅꯥꯄꯤꯁꯦ ꯁꯤꯗꯒꯤ ꯂꯩꯈ꯭ꯔꯅꯤ ꯑꯁꯤ ꯃꯐꯝꯁꯤ ꯑꯗꯨꯝ ꯏꯟꯁꯥꯡ ꯅꯥꯄꯤ ꯀꯥ ꯂꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯁꯤꯗ ꯁꯣꯏꯖꯤꯟꯁꯨ ꯃꯌꯥꯝ ꯌꯣꯟ ꯂꯩꯔꯝꯃꯦ ꯁꯤꯗꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯂꯩꯁꯟꯈ꯭ꯔꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯀꯩꯀꯥ ꯂꯩꯕ ꯂꯣꯏꯔꯦ ꯑꯗꯨ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯀꯥꯔꯄꯦꯠ ꯀꯩꯀꯥ ꯊꯥꯕ ꯈꯣꯠꯄꯗꯨꯗꯤ ꯑꯩꯒꯤ ꯃꯊꯪꯒꯤ ꯔꯨꯝ ꯇꯨꯔꯗ ꯑꯣꯏꯅ ꯐꯖꯅ ꯎꯠꯆꯔꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯁꯨ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ